Image PAODAM mieng tabi besingbo nomaitem kajal devina khurumjari. Ahanbada maruiba pau pijari. Numit mangani chathagadaba mari shuba state level iruhai kumai ngasi pang hodokre. Governor na Manipur miyamda lale haijagadabani haibagi mafam kayada khongjang sangsinkhre. Thawai Miral gi mieng makhada laikhong kaithal hangdokre. Loinana India da COVID-19 ge active case listing amanga supna mapan leire. Mapung mabapau. Farmers Club Sunusify na sinduna numit mangani chithagadaba mari shuba state level iruhai watermelon kumhai market complex Sunusify da ngase hodokre MRLM gi makhada semkiba anoba khongthang village level federation Sunusify amadi horticulture and soil conservation Bisnupur office ki matenga loinana pangthokpa tharomduda Moirang SC gi ex MLA M Prithvi Raj horticulture and soil conservation Bisnupur district ki district officer Sudila Sanu Ngangkhalawai jilla parishad ki ex member M Birchandrana athiba mithuna sing oina saru yaki tharomduda iruhai makhal kaya khongdrum mairen thabi sebot chinar maxmelon na chingba lawu singu gi pothok kaya puthokduna utli loinana lomi kaya na sol kaya hangduna ahongbo mamalda phangali ex MLA M Prithvi Raj na phongdokhibada Sunusify gi lomi sing asi hotnaba kanba tanba leitaba miyoina ayambani maramsina COVID-19 gi matam da amadi hawjik thokliba irang asida pothok kaya Yonfam leitabana kayasu mangkrabani adubu ngasisu lepalaitana pothok puthokli ba pothok sing asi mangdanaba Traga mapalebak ta thana bagi thawak natraga anoba technology natraga marketing system hodotuna lomi singbo sagwapiba mathau tai haujikti lengak leitrabanina marketing agent natraga company thiduna export tongna ba hotna se haiki Amjaraga department na iche mana subai ma ki presidential speech na koi kitang model thambirakani department side ki ai iche ma madam da thamjari musi khunggarsi ya thamoi sengba suba namba tandaba ko mongoda depend tawindaba akoi gi mai ben halaman akta leini da makoi gi namakta department side ki che makoi gi pangba yaba maru marang thakana kari scheme legi hebadu che mana masi phajana sugaina takpiramo adu lawo ya kuno koi ma hawraga director da tada mathang governor ro ko khong thilaga khara tu su lawo hona ni ngasi hebagi Lamdamastigi miyamna kokomi gi liching makhada chongsiliba khongjang gi saruk ama oina ngase kwa kaithal da miyamna khongjang sangsin badagi Manipuri governor Ajay Kumar Valar lambida lakpangam dabadagi Imphal airport tagi Ras Bhawan fawba helicopter halakre MST Vasta thaba Manipur muthat thanbagi matangda governor na miyam da lale haijagadabani loinana thawong adugi warep lokhibada Jenavas singing mathakta thabak lokhatlu haina kokomina matam kaktaba tongan ba khongjang ngarang dagi hokhibani khongjang ase saru ama oina ngasi kokomi women wing student wing yauna maira paibi sing amadi mahiroi singna kwa kaithal da khongjang sangsingkhibani marak asida numit kharani gi mamangda Delhi da leiruba Manipuri governor Ajay Kumar Valang ase numit yengwa matung Imphal International Airport ta thungnakhibani Ras Bhawan tamna lakadaba lambida miyamna khongjang sangsinbagi pau fangbadagi governor airport tagi helicopter gi khutangda Ras Bhawan gi damak chatki nakalamaromda hayeng Ministry of Home Affairs ka kokomi ga wari sanabada saru yarugadaba mihut kangbu ngasi Imphal thadokre ngasi gi khongjang aduga marilena kokomi gi convener in charge ware pam second na hai haujik oriba lebak ki phibam asida governor Ajay Kumar Valana wafam amata phongdok tana leiriba si yaning daba phongdok tuna governor na lale haijagadabani haina ngarang dagi hauna khongjang sangsin lakpani ngasi governor Delhi dagi halakadaba asida miyamna mahakna halakadaba lambida khongjang sangsin bani adubu governor na Manipur miyam gi pendabagi wakhalon asi khangdana amadi thawoidenna Mitchell amagom helicopter tongduna chotkiba haiba ase condemn tawi haina kokomi gi convener in charge David second na phongdokre kwa kaithal da pangthokiba pamwishinga unabada mahakna hai ngasi chongsiliba khongjang asina aroiba nate hayeng su kokomi na miyam galuna central institutions sing boycott tawbugi khongjang sangsingani adumoinamak education health sports bank postal service amadi atai tangai fadaba service gi oinadi boycott ase council loi masida natana miyam na district ki DC office singda chongduna governor na lale haijagadabani chief secretary security advisor amadi DGP resign tawgadabani haiba warwal yawba memorandum sing pishin bagi khongjangsu sangsingani haina mahakna makha takhi Sida
education ka mari lainaba haksien ka mari lainaba amadi essential service ka mari lainaba aduna institute sing adudi akoi madudi komthok sagani aduna hariba hayengi pangthokadoriba aikoina makhatana adumlaba protest ase wasidagi aikoi niyam hen cooperation period kanda aikoi punna thabak tongminabagi adumlaba komi amadi manipur niyamna punna sigumlaba thabak se koi taunabo hanarpada mayam punamak sajok video haibo wapam sing kamjat Thasigi haukiba tangkunda Ukrul district Siri Lily Festival haudokpagi paulong nabagidamak DIP Arnestinduna Manipur State Transport Bus amada paumi singtongduna Ukrul tamna chatkibada Gwalta Vida Central Force team amana thingduna bus aduda Manipur tharibadu muthatrabadi chatpa yaroi haina athingba pirakkiba thawang adubo yaningdawa phonotuna Manipur gi governor na Manipur miyamda lale haijagadabani haina kokomina changsilakliba khongjangbo sawal aduna ngasi kakseng kaithelda leiba naholai lai laibungda miyamna wakal khongjang sangsin Kaksangi tonga ba CSO Singapore na kusamana senduna sathakiba ngasigi miyagi wakal khongjang aduda wangangloi kayana Manipur macha ama oina Manipur manungda Manipur tharaga chotpada Manipur muthalu haina muthat hankiba thawang asi Manipur macha khuding makna taraina lofam thokte aikhoibu hingna thatpaga chop manai governor na luchungliba lengak asida asegumba thawang satharakpa asina maram oiraga Manipur gi miyamda pre merger agreement gi wafam da laknabagi wakal adu farok loi haininga leite haibana chingba pendaba wafam kaya phongdoknaki ngasigi miyamgi wakat khongjang aduda Manipur gi governor chief secretary chief security advisor amadi DGP kudakta pham thadokadabani athuba matamda Manipur gi governor na Manipur miyamda lale haijagadabani Gwalta vi thodokta chenaba marilenaba officer sing kudakta suspend tawgadabani long live Manipur gi saktam kaiba yaroi haina thaba plaka sing paiba miyamna lambida tholotuna kholaw kaya sotlawki Habagi wakalon ma kanana pauribno karamba jatina paurino karamba administration na pauribno karamba sarkar na Manipur mutan ingi bino haibase mayam sigi puning da position nungdong pom na hangnaba wahang sini aduna maram oiraga akoi se madugumba thogok mayam se akoi sugya ya ningde aduguma si amusu hana tawroidabani tawriba mayam da su tawhaliba mayam da su khudak ta buk tawraga makhoi du phangpham thokpa leibaki niti niyongi makhada makhoi du buk tawraga punishment pigadamni Bisnupur district ke manung chanba Moirang Lamkhai Tidim Lambi amadi main road ta Maina Paibi amadi school sege mahero singna Manipur muthat pa yaroi haina human chance samduna miyamna kholaw lawduna khongjang sangsin krei khongjang singadu amuko porelei marol amoaba chor amasung MSF hariba loop manga asiga Chatminariba Bisnupur district laiba loop sing Yukobit Mapal Amoaba Bisnupur unit amasung MSF Bisnupur branch na senduna pangthokpani Moirang Lamkhai da pangthokpa khongjang da Condemn India's policy to obliterate Manipur muthat payaroi don't obliterate Manipur iromdom lepcha basi poglakpadagi yaujaraklaba aikhoigi hakni haina thaba pleka kaya so Sijinnabaga loinana kholaw kaya sotlawki Yukobi ke general secretary Longjam Premjit Nahai India lengakna divide and rule policy tawduna Manipur gi miyoi furup kaya bo tokhai tahanduna Manipur asi machet tana bahotnari asigumba India lengaki miyoi minei asi khangbangam dre maramsina aikoi iromdom lepcharage fawba haininglaklei India lengakna chatharakliba Manipur munthatnaba thawong sing makha tana chatharaklagadi loop sing hena akanba khongjang kaya changsilagani haiki Bisnupur district ke manung chanba ningthau khonggi tidim lambida Maina Paibi amadi Mangolngami college relief camp ta leiba IDP singna Manipur muthapai yaroi haina human chance samduna miyamna kholaw lawduna khongjang sangsinkre khongjang singadu amuko porelei marol amoaba chor amasung MSF hariba loop manga asiga chotminariba Bisnupur district ta leiba loop sing Yukobit Mapal Amoaba Bisnupur unit amasung MSF Bisnupur branch na senduna pangthokpani ningthau khongda pangthokpa khongjang da condemn India's policy to obliterate Manipur muthat payaroi don't obliterate Manipur iromdom lepchaba ase poglakpadagi yaujaraklaba aikhoigi hakni haina thaba peka kaya sujinabaga loinana kholaw kaya sotlawki khongjang adu da saru yakibi Chorchanpur All Bazar dagi haujikna Mangolngandi college relief camp ta sangda phomloduna leiribi RK Victoria na haikibada makoina Chorchanpur da leiringai dadi law leitabaga chap manai cookie singna makoina tawning bada
तौबदा करीशु अयत पापन पीब लेते अदुगा तमदना लोगी वांगमदा थबक अमता तौबा यादे लो चटनरबदी ट्रिंग अमसुंग तम अनिमक्ता चटना हनिंगी अदुगा हंदक मे कुंदा शिरोलिली फेस्टिवल कवरेज तौबा चटपा मणिपुर स्टेट ट्रांसपोर्ट हाइना थाबदु मुथत हनखिबदुदा चुनरिबा मियोइसिंग मणिपुर मुथतनबा होटनरबनिना मणिपुरदा लेबा याररोय अखोइगी लेबाक अखोइना ngakchorage haiki कोकोमी की मिएंग मखादा मैते काउंसिल मोरिन एस्टेंडना लांगोल गेम विलेज जोन 3 दा लेबा अल्टरनेट हाउसिंग कॉम्प्लेक्स रिलीफ कैंप दा वकत मिफम फमख्रे वकत मिफम अदुदा मोरे अमदि चोरचानपुरदगी लांजनरतुना मफम अदुदा चोंगजफम लौरिबा मियोइ सिंगना सरु याखी वकत मिफम अदुदा सरु याखिबा इनमेट मोरांगथेम असरानी नमो ममांगदा पालंबा बीजेपी लेंगाकना लांजनरिबा मियोइ सिंगबो मसा मसागी मयमदा हंजुन हनबा ngamandaba adu February thadagi lamdamashida PR lengak lakpadagidi praja miyamna mayoknariba awabasing kokpaga loinana lanjuna duna lip camp ta leiriba miyoi singsu masa masagi mayomda hanjunbak ngamgani haina panaramba adu gi ona tainabada lamdamasigi paumi singna urkhulda pangthokiba Shuri festival da paulo bachotpada tongba gari aduda Manipur haina thabadu lengaki makhada leba security force na muthat Hala fauba Manipuri governor na tumin na leishin ba si aningde haiki tungda lamdamashida popular government ama lehalu lengak haitaba governor from thadu mathau masak khangdaba DJP secretary amadi security advisor khudakta from thadu haiba kholausot lauki Sirili Festival da Paulo Wachatkiba Paumi Sanga Tongba MSRTC Garida Manipur Haiba Wahai Thaba Yaroi Haina Central Force na Sathakiba Thawong Yaninda Utuna Amadi Kokomi Kongjang Sawatuna Bisipur District ki Manung Chanba Kawo Waksing da Lamdamdugi Miyamna Ngarang Numidang Athengba Maira Khongchat Maira Khongchat aduda Maira Paibi Ima Sengyauna Miyo Jamni Romna Saru Yaduna Kawo Waksing da Leiba Ibuda Loya lakpa laibungdagi hauraga nambol sabal lekai fauraga nambol kaithal fauba chatki nambol kaithal dagi mamai leiraga hanjallaba matungda hanagi haufamda amok loisinki maira khongchat aduda saru yakibasingna Manipur mathatpa yaroi Manipur gi DGP from thadu Manipur gi security advisor from thadu Manipur gi chief secretary from thadu Manipur mathatpa yaroi haiba kholau kaya sot lauki Indigenous Mukna Association Ima Koksingi Advisor Amadi Association Astige Achoba Thodang Laromba Koksing Wai Senapati Lekaidagi Naure Mani Babu Singna Lekidabada Imagi Makaidagi Thamoi Sokna Awawa Fongdorakli Naure Mani Babu na Lekidaba Asti Association Astige Achoba Mangzaba Amani Mahaki Thawaina Ishorgi Kuya Khada Ingna Chukna Layunaba Association Astige Makaidagi Thongizaba Lunana Imung Manungna Nanghauri Ba Awabada Susaru Yari Haina Imagi President General Amana Fongdorakli Imaleba ki damak aikhoi himina khisi haiba wakhalonda thawai miral Manipur gi punsi khongchat ki manung chana nongmada imung amada tangai fadana changdraba yadaba potlam sing fanghannaba ngasi Imphal East District ki awawa taraba khul ama oriba laikhongda thawai miral gi mieng makhada laikhonggi thumkhong lairembi community hall da laikhong kaithal hangdokre laikhong kaithal khusin nabaga mailena thawai miral women wing convener paunam sanahan bina hai laikhong hari mafam ase khwaidagi henna phibam chadana leiba mafam amani nung lengoi pekpana hingnabagi lambi oramlabasu thokliba issue asina maram oiraga ngasidi hingnabagi lambi amata leitre Sothabada kham thengbada natana khul asi forward thadolaga chatlagi haina thaurang taromlaba kunja sing asigi thauna hapa oina thawai mirilna hanadagi hauna hiram kayada mateng panglabasu makha tana adumok Manipur gi miyam galuna mateng pangkhini lan laktringai dagi hauraga lan asina chahi ane faraba fawbada khul asida nongmada tangai fadana changdabai adraba potlam sing amata phangdabana hena awawa mayok na dunna lakpadu kokhannaba honabani Manipur gi chahi ane faraklaba lan asi miyam amadi CSO kayana kaya laurabasu mapung fana warisin purakpa ngamdri hojikmaksu governor na leibak miyam da lale haijagadabani haina miyam amadi CSO kaya na laurabasu governor amadi maridinaba singna na chungwidana leiri Hena laibak thiribadi lana sige saitheng fangliba red zone hari mafam singda mapung fana yengsinbinaba amata leitabana asini asigumba mafam kaya asi mapung phana yengsinlaba matamda ima leibak kanbada achoba mateng oigani iramdam asibu kannaba hotnabada Kundaminariba Furup Cha Singna Chap Manaba Wafam da Chaminasi Haiki Taranga Maidana Laikongi Kunja Warakpam
Tamuna hai chahi ani halaklaba sida khul asegi miyamna karigumba tangai fadaba potlam ama walakpa matamda turelgi ising ase kumduna lalaga natraga sanglaba kilometer 3 rom chinggi lambi asi da aki tu jingba kaya loinana chotlaga nongpo kaithal manbidagi leiraga sujinaba ngaktani asigumba khul asegi awaba asi thawai mirilna uviraga kokhan bivagi damak thagatli lenga ke makaidagi su khul asegi khunja singge war kunja sing asi warabra kamdawri haiba wafam amata thamlakpa leitri miyamgi minungshina panglakpa mateng asina kayam kuina leiba yagadawribano haibasida wahang ama oiba maramna lengaki makaidagi su khul asida khanaba mieng changbiu housing masu laikhungda leiramba kunja sing masing suna changba ngambasu nati hariba khul asi chatnaba hotnaba matamdasu lambi thongi phibam ka hena phatabana miyamna chauna awawa mayok nariba sisu koknaba mailinaba singna mieng changbiu haiki Janimsta postgraduate course tawriba mahiroi singe chahi amada thiramba free lupa lakh ama oiramba adu lupa lakh ahumda hingalakpa thawangbu yaningda phongdok aduna OPD mamangda tha sige koma thoidagi changsilakiba khongjang adu haujik fawba thabakta onthok tabana maram oiraga ngasidagi emergency service dauna casualty fawba thingle haina resident doctors association RDAPZ vice president Dr Rakesh Angomna phongdokre wafam asinga se Janimski OPD mamangda sangsangkiba khongjang aduga marinana phongdokibani nga makata to na hai kumjali singani kuni thoigi mamangda didi Janimski apunba fee asi lupa lakh ama oirami adubu lising ani kuni thoidagi hoduna fee asi lupa lakh ahumda hengalakli maram aduna resident doctors association RDAPZ makaidagi hanagumna fee asi lupa lakh amada ohenbinaba marinaba authority singda taksilakpa asi chai ani mapung farakli adubu ngasi fawba thabakta onthoktabana maram oiraga tha se kuma thoidagi khongjang asi changsinba haurakpani haina phongdokhi tawjage khara kano to biro doctor akhoi gi ngasi di OPD hanadagi thingjarambado ngasi dagi casualty ju thingjanjare thingjalliba si thingjanba haibati akhoi stoppage asi only PGT khatane SR consultant modi adum tawni adubo leibaki irang si khara kanjalaktana kano tawragadi akhoi doctor sida loi phame casualty sida leire akhoi khutakta si stop tawraga leibaki yaujagani adubo akhoi gi demand asi ju khara tabinaba pungning chingjanjabane Iram damashida natana North East ke oina ahanba judo ge founder oiramba laikhidraba Kangjam Chandra gi mingda mahaki imung manunggi mioi singna chahi ge din katpagi mahut mayang Imphal IB Road ta leiba Brave Boys Association BVA gi judo sanaroi angang singda chaklen ama katpaga loinana sanaroi sing bekai khomna mo utkre loina laikhidraba Kangjam Chandra gi mingda mahaki imung manunggi mioi singna sanaroi shingbo nungshibiba amadi ikai khomna ba Asibu Brave Boys Association BVA gi judo coach A Sujit Maitaina harawa phongdokre Yening Foundation Manipur Amadi Arambai Tengol Bisnupur District Anina Khusamanduna Numitara Mangani Sitagadaba Detoxification Camp Ama Bisnupur District ke Tawbulda Leiba Yening Foundation ke Conference Hall da ngasi haudokre haudokpagi tharomadu-da Ngaikhong Jila Parishad ke member Khairakpam Sanamatum Tawbul Gram Panchayat Administrative Committee ke chairperson Thokchom Ningthemani Arambai Tengol Bisnupur District ke commander Thaudam Amar Amadi Mairapaibi club ke member singna saruk yaki special guest oina hanagi oinam SG MLA oiramba Laisram Radhakishore amadi Thawbal Jila Parishad ki upa adhyaksha oiramba Takhelambam Nungsisu haudokpagi tharom aduda saruk yaki detoxification camp asida punna Manipur gi mafam kayadagi nisaga sagonana leiraba miyoi 35 mok layengadawri Lamdam segi IEB Dr. R.K. Nayan Sandevi story da masamang na puthokpa Rakesh Naram direction piba Khairakpam Biswamitra na screenplay and dialogue oiba Manipuri feature film Yahau Thengba Khoimu Blossom of Love da ngarang numidang Mumbai gi Nehru Center Government of Maharashtra gi auditorium da pangthokiba film award ceremony gi chinglemlaba tharom amada
दादा साहेब फाल्के फिल्म पुरस्कार ऑफ इंडिया 2024-25 फिल्म सिगी स्टोरी राइटर अमदी प्रोड्यूसर आर.के. नयन सना देवीदा अमदी औरंगाबाद लैबा मौलाना आजाद रिसर्च सेंटर दा पांगथोकिबा फोर्थ आइडल इंटरनेशनल फिल्म फेस्टिवल 2025 की अवार्ड सेरेमनी दा लेमजनिंगा ओइरबा बेस्ट फीचर फिल्म अवार्ड 2025 फिल्म सिगी डायरेक्टर राकेश नारायण दा पीदुना इकायखुमनबा उतख्रे महाराष्ट्र इंटरनेशनल फिल्म फेस्टिवल ऑर्गेनाइजेशन मुंबई ने सेंजुना पांगथोकिबा दादा साहेब फाल्के फिल्म पुरस्कार ऑफ इंडिया की अवार्ड सेरेमनी अदुदा इंडियन फिल्म की सकनारबा फिल्म एक्टर सिंह डायरेक्टर सिंह अमदी प्रोड्यूसर कयाना सरुक याकी फिल्म एजुकेशन एंड वेलफेयर फाउंडेशन औरंगाबाद की स्पॉन्सरशिप मखादा मौलाना आजाद रिसर्च सेंटर दा पांगथोकिबा फोर्थ आइडल इंटरनेशनल फिल्म फेस्टिवल 2025 की थरोमदुदा जापान इंडिया अमदी अतै लेपा कया की फिल्म मेकर कया सु सरुक याकी फिल्म फेस्टिवल दा मणिपुरी फीचर फिल्म याहौ थेंगबा कोइमु द बेस्ट फीचर फिल्म के लेमजनिंगा ओइरबा अवार्ड असे कुसिनरखिबनी लोयना डॉक्टर आर.के. नयन सना देवी ना पुथोकपा अवि खुंद्राकपमना एक्ट तौबा मणिपुरी पैट्रियोटिक म्यूजिक वीडियो एल्बम इमा नंगबु नुंशिबिना फिल्म फेस्टिवल असे म्यूजिक वीडियो कंपटीशन सेक्शन दा बेस्ट म्यूजिक वीडियो अवार्ड अमदी बेस्ट प्रोड्यूसर अवार्ड सो फंकी म्यूजिक वीडियो असे फिफ्थ रील्स इंटरनेशनल फिल्म फेस्टिवल सो बेस्ट म्यूजिक वीडियो के अवार्ड फंख्रे इपा फिल्म्स प्रोडक्शन मणिपुर की बैनर मखादा जयदेव मेमोरियल फाउंडेशन इम्फाल प्रेजेंस तौबा मणिपुरी फीचर फिल्म याहौ थेंगबा खोइमुना ममांगदा नेशनल अमदी इंटरनेशनल थाकता पांगथोकिबा फिल्म फेस्टिवल कयादा लेमजनिंगा ओइरबा अवार्ड कुमाथोइरों फंख्रे चाही अने हेलक्लबा इरांग असि हौरकफम ओरिबा तोरबुंग ग्राम पंचायत के मनुंग चना लेरिबा फगकचाउ इखाई ममांग लेकाई लमथाबुंग एरिया वॉलंटरी एसोसिएशन मेरिटोरियस अवार्ड चाही अने लेरबा बतुंग ngarang ahumlak suba oina meritorious award yenthokre thorom aduda torbung gram panchayat ki upar pradhan laishram ivohal torbung jp ki pradhan Sanam Thana Hanbi social worker Yurem Bam Navasandra Amadi ward number 2 की member CS खोइबना अथोइबा मिथुंग ओइला सरुक याकी थरोमदुदा चाही असगे कोसम अमदी बोसम न लोबा क्लास 12 अमसुंग 10 के एग्जाम दा माय परकलबा क्लब असिना कोनबा जगादा लैरिबा महेरोई तरा तरेता सर्टिफिकेट मोमेंटो अमदी अचंबा खुदोल पिदिना इकाय खुमनबा उतखी बिष्णुपुर डिस्ट्रिक्ट के मनुंग चंबा क्वाक्ता तेरा खोंगसांगबी ग्राम पंचायत वार्ड नंबर 1 बा एमडी अब्दुल काजी पुखरी मयुम चाही निफु अपोपा लेखिद्रबा एमडी अब्दुल हलीम गी युमगी बेरेंदादा ngarang ahing pung 13 minute nifurom tabada sakhangdaba mioi singna hand grenade ama thamlamle hari amoromda manipur ge thokliba irang na लेता द्रब चरांग नरबा मतमसिदा युमगी बेरेंदादा बॉम्ब थमजिंदुना अकी अखंग पीरिबा थवंग असि ऑल क्वाक्टा यूएस वॉलंटरी ऑर्गेनाइजेशन Akivo Kwakta or Kwakta Coordinating Committee Akok Jamaatul Ulama Bisnupur Anjuma Islai Musra Kwakta na condemn tawi o nakaramba lahulup na kanana kari maram gidamak bom asil lang silang bano at hubada sinur kadabani hari. Thangai Assembly Constituency da laiba class 10 amadi 12 ki chatliba chahi lisingani kumanga gi exam singda mai paklaba mahiroi sing opagalunya education conclave ama Komal and Kumari and KNK Foundation ascendina thanga Howring Chingya Community Hall Bisnupur District da pangthokre tharomduda DM University ke former Vice Chancellor Professor M. Ras Mohan Maharaja Buddha Chandra College ke Principal so Oriba Association NCC Officer 14 M. Battalion Mas Dr. Bhavananda Takhelambam Board of Secondary Education Manipur Retired Deputy Secretary Dr. Salam Mangi Corrective Circle Director TM Herojit Manipur Police Retired Assistant SP Sri Laishram Bir Babu Amadi Your Future Star LILP Founder and Director Dreamy Devi Tokchomna Athiba Mituna Singh Amadi Wanganglu Oina Saruk Yaki KNK Foundation ki Chairman Uttam Kumar Ningthojam na Phongdoki Bada Harok Liba Thanga AC ki Mahirui Singbo Tungi Punshida Matik Chaba Miwe Amamam Oihanba Ngamnaba KNK Foundation na Lokhalakpa Thorang Singi Saruk Ama Oina Tharom Se Pangthokpani Masigi Khudong Chaba Lobi Duna Mahirui Singh na Tungi Kere Sembada Kanaba Lobi Haiki Tharom Duda Class 10 gi Bosema Loba Exam da Mai Paklaba Mahiroi Humfu Humdoi CBSE da Mai Paklaba Mahiroi Nipan Class 12 ki Kosema Loba Exam da Mai Paklaba Mahiroi Kun Amadi CBSE की महरवई निपान पुन लोबा क्लास 12 के एग्जाम द माय पाकलबा महरवई मरिफु तरा मापनदा मोमेंटो साइटेशन अमदी सेल के मनापिदुना पुनिंग थवतकी
ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯗ ꯄꯥꯡꯊꯣꯛꯈꯤꯕ ꯕꯣꯁꯦꯝ ꯑꯃꯗꯤ ꯀꯣꯁꯦꯝ ꯂꯧꯕ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯁꯤꯡꯗ ꯃꯥꯏ ꯄꯥꯛꯂꯛꯂꯕ ꯇꯣꯔꯕꯨꯡ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯀꯤ ꯃꯍꯩꯔꯣꯏꯁꯤꯡ ꯂꯝꯊꯥꯕꯨꯡ ꯑꯦꯔꯤꯌꯥ ꯚꯣꯂꯨꯟꯇꯔꯤ ꯑꯦꯁꯣꯁꯤꯌꯦꯁꯟ ꯂꯕꯥ ꯀ꯭ꯂꯕꯅ ꯉꯔꯥꯡ ꯐꯒꯧꯆꯥꯛ ꯏꯀꯥꯏ ꯃꯃꯥꯡ ꯂꯩꯀꯥꯏꯗ ꯑꯣꯛꯄꯒꯤ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯃ ꯄꯥꯎ ꯂꯧꯕ ꯂꯥꯛꯄ ꯄꯥꯎꯃꯤꯒꯤ ꯀꯥꯡꯕꯨ ꯑꯃ ꯐꯒꯧꯆꯥꯛ ꯏꯀꯥꯏ ꯇꯤꯗꯤꯝ ꯂꯝꯕꯤꯒꯤ ꯕꯦꯔꯤꯀꯦꯠꯇ 16 ꯖꯔꯋꯥꯜ ꯔꯥꯏꯐꯜꯁꯅ ꯄꯥꯎꯃꯤꯁꯤꯡꯕꯨ ꯄꯥꯎ ꯂꯧꯕ ꯆꯪꯍꯟꯈꯤꯗꯕ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯃꯁꯤꯒꯤꯗꯃꯛ 16 ꯖꯔꯋꯥꯜ ꯔꯥꯏꯐꯜꯁꯅ ꯃꯤꯌꯥꯝ ꯈꯪꯅ ꯂꯥꯜꯂꯦ ꯍꯥꯏꯅ ꯁꯦꯡꯗꯣꯔꯛꯀꯗꯕꯅꯤ ꯍꯥꯏꯅ ꯂꯕꯥ ꯀ꯭ꯂꯕꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯀꯩꯊꯦꯜ ꯂꯥꯛꯄꯝ ꯁꯨꯁꯤꯜꯅ ꯊꯥꯗꯣꯔꯛꯄ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯑꯃꯗ ꯐꯣꯡꯗꯣꯔꯛꯂꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤꯕꯗ ꯆꯍꯤ 2 ꯍꯦꯜꯂꯛꯂꯕ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯕꯣꯝ ꯅꯣꯡꯃꯩ ꯃꯔꯛꯇ ꯑꯦꯛꯖꯥꯝ ꯄꯥꯁ ꯇꯧꯒꯗ꯭ꯔꯥ ꯇꯧꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯊꯋꯥꯏ ꯋꯥꯅ ꯑꯦꯛꯖꯥꯝ ꯊꯥꯈꯤꯕ ꯃꯍꯩꯔꯣꯏꯁꯤꯡ ꯑꯁꯤꯅ ꯄꯥꯁ ꯇꯧꯔꯛꯄꯗ ꯑꯆꯝꯕ ꯈꯨꯗꯣꯜꯄꯣꯠ ꯄꯤꯗꯨꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯅꯕ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝ ꯑꯗꯨꯒꯤ ꯄꯥꯎ ꯂꯧꯕ ꯆꯠꯂꯤꯕ ꯄꯥꯎꯃꯤꯁꯤꯡꯕꯨ ꯄꯥꯎ ꯂꯧꯕ ꯆꯪꯍꯟꯗꯕꯗ ꯅꯠꯇꯅ ꯃꯇꯝ ꯁꯥꯡꯅ ꯗꯤꯇꯦꯟ ꯇꯧꯗꯨꯅ ꯊꯝꯈꯤꯕ ꯀꯦꯃꯦꯔꯥ ꯆꯦꯛ ꯇꯧꯅꯕ ꯆꯠꯊꯈꯤꯕ ꯊꯧꯑꯣꯡ ꯀꯟꯗꯦꯝ ꯇꯧꯏ ꯃꯔꯝꯁꯤꯅ 16 ꯖꯋꯥꯟ ꯔꯥꯏꯐꯜꯁꯅ ꯆꯠꯊꯈꯤꯕ ꯊꯧꯑꯣꯡ ꯑꯗꯨ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯈꯪꯅ ꯂꯥꯜꯂꯦ ꯍꯥꯏꯖꯒꯗꯕꯅꯤ ꯍꯥꯏꯈꯤ ꯑꯉꯥꯡꯁꯤꯡ ꯄꯥꯁ ꯇꯧꯔꯦ ꯀꯗꯔ ꯇꯧꯔꯒ ꯍꯥꯏꯕꯒꯤ ꯅꯤꯡꯍꯟꯅꯕ ꯂꯩꯔꯕ ꯃꯔꯛ ꯑꯁꯤꯗ ꯄꯥꯁ ꯇꯧꯔꯤꯕ ꯁꯥꯇ꯭ꯔꯗ ꯌꯥꯝ ꯆꯝꯕ ꯄꯣꯛꯄꯒꯤ ꯊꯧꯔꯝ ꯑꯃꯗ ꯃꯤꯗꯤꯌꯥꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯆꯪꯍꯟꯈꯤꯗꯕ ꯑꯃꯗꯤ ꯆꯪꯍꯟꯈꯤꯗꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯐꯪꯁꯟ ꯑꯗꯨ ꯃꯄꯨꯡ ꯐꯥꯍꯟꯈꯤꯗꯕ ꯃꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯑꯊꯨꯕ ꯃꯇꯝꯗ 16 ꯖꯋꯥꯟ ꯔꯥꯏꯐꯜꯅ ꯀ꯭ꯂꯕꯇ ꯂꯥꯜꯂꯦ ꯍꯥꯏꯅ ꯁꯦꯡꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯍꯪꯖꯔꯤ ꯔꯥꯏꯇꯔꯁ ꯀ꯭ꯂꯕ ꯃꯅꯤꯄꯨꯔ ꯅꯝꯕꯣꯜꯒꯤ ꯑꯍꯨꯝꯁꯨꯕ ꯅꯣꯡꯊꯣꯝꯕꯝ ꯆꯟꯗ꯭ꯔꯀꯂꯥ ꯅꯤꯡꯁꯤꯡ ꯁꯩꯇꯦꯝꯅ 2025 ꯀꯩꯊꯦꯜ ꯂꯥꯛꯄꯝ ꯂꯟꯗꯟꯒꯤ ꯋꯥꯔꯤꯃꯆꯥ ꯂꯥꯏꯔꯤꯛ ꯑꯃꯟꯕ ꯍꯤꯗ ꯄꯤꯈ꯭ꯔꯦ ꯔꯥꯏꯇꯔꯁ ꯀ꯭ꯂꯕ ꯃꯅꯤꯄꯨꯔ ꯅꯝꯕꯣꯜꯅ ꯁꯤꯟꯗꯨꯅ ꯔꯣꯌꯦꯜ ꯑꯦꯀꯥꯗꯃꯤ ꯑꯣꯐ ꯂꯣ ꯑꯣꯏꯅꯥꯝꯒꯤ ꯀꯟꯐꯔꯦꯟꯁ ꯍꯣꯜꯗ ꯉꯁꯤ ꯄꯥꯡꯊꯣꯛꯄ ꯃꯅꯥ ꯂꯥꯟꯊꯣꯛꯄꯒꯤ ꯊꯧꯔꯝꯗ ꯔꯥꯏꯇꯔꯁ ꯐꯣꯔꯝ ꯏꯝꯐꯥꯜꯒꯤ ꯍꯥꯟꯅꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯂꯃꯥꯕꯝ ꯕꯤꯔꯃꯅꯤ ꯔꯣꯌꯦꯜ ꯑꯦꯀꯥꯗꯃꯤ ꯑꯣꯐ ꯂꯣ ꯑꯣꯏꯅꯥꯝ ꯒꯚꯔꯅꯤꯡ ꯕꯣꯗꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯏꯔꯦꯡꯕꯝ ꯖꯨꯒꯦꯁꯣꯔ ꯔꯥꯏꯇꯔꯁ ꯀ꯭ꯂꯕ ꯃꯅꯤꯄꯨꯔ ꯅꯝꯕꯣꯜꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯐꯨꯔꯥꯏꯂꯥꯠꯄꯝ ꯕ꯭ꯔꯖꯃꯣꯍꯤꯅꯤꯅ ꯑꯊꯣꯏꯕ ꯃꯤꯊꯨꯂꯦꯟꯁꯤꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ ꯊꯧꯔꯝꯗꯨꯗ ꯗꯣꯅꯔ ꯅꯣꯡꯊꯣꯝꯕꯝ ꯆꯟꯗ꯭ꯔꯀꯂꯥꯒꯤ ꯃꯐꯝꯗ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯂꯕ ꯃꯇꯨꯡꯗ ꯑꯦꯋꯥꯔꯗꯤ ꯑꯣꯏꯔꯕ ꯀꯩꯊꯦꯜ ꯂꯥꯛꯄꯝ ꯂꯟꯗꯟꯗ ꯁꯣꯜ ꯁꯥꯏꯇꯦꯁꯟ ꯑꯃꯗꯤ ꯁꯦꯜ ꯑꯣꯏꯅ ꯂꯨꯄꯥ 10,000 ꯃꯅꯥ ꯑꯣꯏꯅ ꯄꯤꯈꯤ ꯋꯥꯉꯥꯡꯂꯣꯏꯁꯤꯡꯅ ꯗꯣꯅꯔ ꯅꯣꯡꯊꯣꯝꯕꯝ ꯆꯟꯗ꯭ꯔꯀꯂꯥ ꯑꯃꯁꯨꯡ ꯑꯦꯋꯥꯔꯗꯤ ꯀꯩꯊꯦꯜ ꯂꯥꯛꯄꯝ ꯂꯟꯗꯟꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯒꯤ ꯃꯇꯥꯡꯗ ꯋꯥ ꯉꯥꯡꯗꯨꯅ ꯈꯪꯃꯤꯟꯅꯈꯤ ꯂꯣꯏꯅꯅ ꯗꯣꯅꯔ ꯑꯃꯗꯤ ꯑꯏꯕꯒꯤ ꯋꯥꯔꯣꯜꯁꯨ ꯇꯥꯃꯤꯟꯅꯈꯤ इतिनफमगे अहानबा मपोक कुमोगे थरंगसे प्रेस क्लब के लोकताक हॉलदा पांगथोखरे थरंदुदा डीएम कॉलेज ऑफ आर्ट्स के प्रिंसिपल प्रोफेसर सगोल सैम लंचनबा मैतै आर्ट्स एंड कल्चर गवर्नमेंट ऑफ मणिपुर गे रिटायर जॉइंट डायरेक्टर सापम बैगे अमदी इतिनफमगे चीफ एडवाइजर चांबा लाइश्रमना अथैबा मिथुंगलेन ओइना सरु याखिबगा लोइनना इतिनफमगे फाउंडर प्रेसिडेंट लैसांगथेम बुदी मैतैना फोंदोरकपदा अरिबा इपा इपुसिंगना थंबिरंबा इपा लाई इपु लाइसिंगे सकलेन साबा लाइफमलेंसिंगबो कनबा अमदी मचोय मचोय तारिबा अखोय मसेंबो पुनसन्नबगे पांदमदा संस्थान असे थोलकपने हाइना फोंदोककी इम्फाल वेस्ट डिस्ट्रिक्ट के मनुंग चनबा लमसांग थोंग साबा लोजिबा फावबा कनागुंबा मियोय नत्रगा लुप अमतना अथिंगबा अयेबा अमत पिबिगनो हाइना लमसांग थोंग माइकैगे जॉइंट कमिटीना रैली चतुना खोलाव कया लावख्रे ngasi लमसांग तावथोंग हावरोंग अमदी मसिगी अकोइबदा लेरिबा क्लब्स अमदी मैना पाइबी सिंगना चंगसिंकिबा खोंजंग अदुदा सरु याखिबा लमसांग मखा लेकाई वेलफेयर एसोसिएशन के सेक्रेटरी हनथेम सिलाना हाइखिबदा थोंग असे साबा लोजिबा नमरम ओइदुना हौजे हौजे मियामना चतनरिबा लंबी असे ममांग मतमदगी हौना खुदोंथिबा कया मायोकनख्रे हौजेचु खुदोंथिनिंगाई ओइरी हारिबा थोंग असे लोइसिंदबा मरमना नोंजु थागी मतमदा माइकई अदुदा लेरिबा प्रजा सिंगदा इचाव मायोकनबदा नतना तुरल सिंग तुरल असेगी मपान ताब खुंजा सिंगदा इचाव अमा मायोकना हले मरम असिना प्रजा मियामगी अवाबा असे उबिदुना थोंग असेबु अथुबा मतमदा लोइसिनबियु कनागुंबा लुप सिंगनेसु अथिंगबा थंबिगनु मतेंग पांगबियु हाइबा वफम सिंग फोंदोखी अरगदी हुजे हुजे लौ पंदा थोलकपदा थेंगनगदबा नोंग चुरबा मतमदा मी कया गाड़ी मचा कया तुसंदना मथाई थाबगी फिवमदा लाकपसे मसिदा खुदोंथिबा से कन्नबगीदमक ऑर्गेनाइजेशन अमदि लुक याना मतेंग पांगबिदना अथिंग थंबिगनु हाइबा वफम से थुजरी
Leibang asige COVID-19 ge active case listing amaga sopna mapan leire hari May 18 da Kerala, Tamil Nadu amasung Maharashtra da case tani yakaitere leiki. Health Ministry na haikibada COVID variants NB 1.81 amasung LF7 hanakta India da thengnare. NB 1.81 ge case ama Tamil Nadu da April da thengnaki aduga May dana LF7 ge case mari fangki. World Health Organization WHO na NB 1.81 amasung LF7 variants under monitoring BUM haina classify tori variant of concern F BOC natraga variants of interest BOI haina classify taude hariba COVID-19 ge variants ase China amasung Asia ge ate leibak singda thengnari COVID-19 ge matangda haukiba trial da review tawre amadi Kerala, Tamil Nadu, Maharashtra amadi Karnataka na chingbogi maru aina report fangi. Integrated Disease Surveillance Program IDSP amasung ICMRS Pan India Respiratory Virus Sentinel Surveillance Network ki khutangda COVID-19 yauna casing ase Pan India System Surveillance of Respiratory Illness oina khangnaba yai hari case ayamba na ka hena asopanate amadi yumda care taduna lei hari. Israeli strike na Gaza strip da miyo yankai ni thoi hatkre masigi manungda school da changda famnoduna leiba miyo contract taruk yauri makoina tumni da strike adu chithaki bani haina health officials na phangdoki Hamas ka tawnaki ba ceasefire ama March ta loiki badagi Israel na makoi gi landa bagi thabak amuk satharaki Gaza loishinba amadi Hamas bo manghandriba fawba lan loikiroi haibasi Israel gi wasakni hairi Hamas bo khutlai thadu khanba amadi makhoi gi lanfa yankai nipan adu thadoroktriba fawba lan tawkhigani haina so phangdoki jinjak hidak lanthak thauna traga ate polam sing Gaza da pushilakpa Israel na thingduna lakhibani adubu humanitarian ground changhanbadi yahankre chak tangba thoklagani haibagi wafam ad groups na phangdokpa laikre ministry ge emergency service ge head Femi Ewet na phangdokibada darasta leiba school da strike thabada miyoi kayaso soki lekhidraba singi manungda macha manga ga loinana makhoi gi apokpa yauri hari Sanabagi pau tha asigi kulomdoi ge kumari fawba Bangladesh South Asia ge Dhaka da pangthokiba Excel Sports Promotion da S-Tech Sports and Flight Stadium ge course oiriba Manipur ge professional boxer Deep Laishram na title lobang amkre 90.6 cruiserweight category da Deep Laishram ga Bangladesh ke boxer Hiramiya ga lamba thengnakhibani Deep Laishram na India loina na lamda masigi achoba mai purakpada S-Tech Flight Stadium ge maikaidege harau tayamba sa phangdorakli Aroibada maroiba pau amuka hanna pizari Numit mangane sathagada mari shuba state level iru hai kumai ngasi hodokre Governor na Manipur gi miyam da lale haijagada bani haibagi wafam kaya da khongjang sangsankre Hawai Mirial gi mieng makada laikhong kaithal hangdokre Loina na India da COVID-19 ge active case listing amaga sopna mapal leire matang asida ime solam sanu sapalo shinjari me eng tabir besingbo amuka hanna khurumjari